मैम नोएबरी मैम आई मिंग ब्रलोल मिटे कवे आई अनोब ब्लॉग ता यिंगबिबगी चंगबिरकपगी थागतचरी आई ngasi su मैम दा अनोब ब्लॉग अमा सेमजगे ममांग दा लैसे मॉस्को की क्रेमलिन ने असिगी मतंग दा अदुगा अतोपा आई खरसु उचरके मैम दा मैम आई उचतुइसिको मॉस्को की क्रेमलिन खतन नतेबको कोगी रशिया दा कोगी कंगलेसासिना लाकपगांदा मॉस्को की क्रेमलिन अदगी रेड स्क्वायर मोगी ही तुंगबम बोतुंगम लेबको अदु मैम दो आई ngasi एक्सप्लोर तौजरकेबा अदुगा आई नोसिक लैसे रशिया की कैपिटल नेबको मॉस्को है खंगनैदना अदुगी मफमदने अदो आई हुजी मफम यौसले अदुगा सिदा कोगी चही अमदा टूरिज्म जे 2.5 मिलियन लाएना हायबको ममांग मी मैम सुले अदो असिदा ले असिसे मनिंग नेबको आई ममांग दगी उच्चरके असी मैम अखोइसे मनुंग द चंगेबको अस मी खुयाब जे लैत्रे अदो मी के जों अदुगा असिदा ले तो मैम सिजे आई नक्सलगांदा नाना उच्चरके असिजे अदुगा ममांगी सिना रेड स्क्वायर सिदा कोगी मगी पुतिन नोय लैगना हाइदो असी याम चावे असिगे मफम जे नो खरगा मंगे ngasiजे असिजे अदो सिजे कोगी उन ताबा मतम ददिको साजे कोगी उन मयाम लैबनेबको अदो होजिति उन ताद्रमिना केनो तोय उगा फा हौवे सिजे असिसिना मी मयाम येंग लाकनै से ख्वाइ मरुइना असिसिगा केनोगा अदुगा मनिंगी सिगा असिगा अदो यामदि चावे मनिंगदसु मयाम लरि उफम आई लोइन उच्चरके आई मानब प्रैक्टिस फोटो कापने तोइस नाले मी मयाम फोटो कापनै चाइनीज को माले उसिन लमजे लोइ सुबिना बसिदि मी गसे फोटो कापनै जे असिदा आई हुजी किनो उच्चरकेबको असिसे मोगी सिगी ममांग लैयेबको सिदा थायेबको सी अखोगी 18 दगी साबा पोटने यामती कुइरबा पोटनेबा असिजे मनाक नक्सलगना असुमाय लैगे असिजे लोरे मी खुयामसि लैगे सिदि अदो रेड स्क्वायर येंगमना येंगबा दे मैम अदुगा मैम को अखोगी लेनिन की असी बक्सांग उठपिरो हाइबदो लेनिन की असी बक्सांग दो लैयेबा लेनिन से मोगी रशिया से लेनिन सेममिदना अदो लेनिन की असी बक्सांग के डायरेक्ट येंगबदी यायबा अदो क्यू मैम लेपेबा अदो फोटो काप यादे आई हंगेबको वीडियो रिकॉर्ड केम यादेबा फेस ओइना डायरेक्ट लैयेबा मैम ना सिसे यूट्यूब ददी फंगदों मादेबको केनो दे येंगबिउने गूगल की इमेज से येंगबिउ लेनिन की असी बक्सांग यामतिना फेस की टाइप दा लैबने सिसे फोटो कापिस सेस आंनि आंगां फोटो लौजै ममानागा सिदा फोटो आजे कापम लापम खंगजान नते मी खुयामसिना समझिक प्रतीक फोटो कापनै सिदा समझा काबे फोटो नानि याम नामे सिजे भाई लम लोई सुरे भाई इंडिया में सब लाइ अदगी मंगल लैना चाइनीज थाईलैंड गुम मान अखोय रोगी सक्सु मैम लै लम लोई सुरे सिजे अदो मयांग पे आम लल्लाय है बा मोंग मानदर से असिजे चाइनीज थाईलैंड गुम माले मी थो दादा नमजन बदो अदुगा मनिंग द सिजे कंसर्ट गुम ब लै ब माले सिजे इसै गिरमा अमा दुमाय लै ब मा आई सिन नक्सलगा येंगके को सिजे कमाई तोगी येंगके मोसी मन चंग भी याबो सिजा अदो करीगुमको रशिया दा कोइबा लाकपैदा चंगे हाइतारदी कोगी टिकेट लौबसु लेबको पैसा यामना अदो फ्री दस ले अदो स्टूडेंट कार्ड याउतरगदी यामना होंगे स्टूडेंट कार्ड याउतरदी याम तांगे तो असिदा लाइन जे लाइन लेबनै जेसे आदा टिकेट ऑफिस आदा ले असिगी मनुंग जिदने लेनिन की लैगेना हाइस मी याम लेपे बसिजे और से चंगरदी अखोय खतंग येंगबदी याय डायरेक्ट उठबदी फरक ताने बदुगी नाकिनुसी नाकन की से
ꯁꯤꯁꯨ ꯐꯖꯩ ꯑꯗꯨꯒ ꯑꯁꯤꯁꯦ ꯅꯠꯇꯕ ꯈꯔꯁꯨ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝꯗꯤ ꯎꯅꯤꯡꯉꯥꯏ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯅ ꯃꯇꯝ ꯂꯩꯖꯗꯕꯩꯅꯦꯕ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯃꯒ ꯎꯠꯆꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯖ ꯖꯍꯥꯖꯀ ꯇꯣꯡꯉꯒ ꯆꯠꯅꯕ ꯖꯒꯥ ꯑꯃ ꯚꯥꯏ ꯁꯤ ꯀꯔꯤ ꯂꯝꯅꯣ ꯚꯥꯏ ꯃꯅꯤꯡꯒꯤꯁꯦ ꯚꯥꯏ ꯅꯠꯇꯦ ꯑꯁꯤꯒꯤ ꯅꯨꯄꯤꯅ ꯄꯥꯏꯔꯤꯁꯦ ꯑꯥꯔꯖꯦꯟꯇꯤꯅꯥꯔꯣ ꯁꯦ ꯍꯥ ꯎꯔꯨꯒꯦ ꯃꯣꯏꯒꯤ ꯃꯔꯣꯟꯁꯤ ꯎꯔꯨꯒꯦꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯄ ꯃꯥꯜꯂꯦ ꯁꯣꯔꯤ ꯁꯣꯔꯤ ꯑꯗꯨꯒ ꯑꯁꯤꯗ ꯍꯥ ꯚꯥꯏ ꯀꯩꯅꯣꯗ ꯆꯠꯂꯨꯁꯤꯔꯣ ꯚꯥꯏ ꯑꯃ ꯑꯁꯤꯗ ꯌꯥꯔꯦ ꯀꯩꯅꯣ ꯑꯃ ꯖꯍꯥꯖꯀꯤꯗꯣ ꯑꯗꯨ ꯇꯣꯡꯕ ꯌꯦꯡꯉꯨꯀꯣ ꯍꯜꯂꯣ ꯁꯦ ꯃꯅꯤꯡꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯑꯁꯤꯁꯦ ꯃꯅꯤꯡꯅꯦ ꯏꯪꯒ꯭ꯔꯥꯖꯤ ꯐꯖꯅ ꯉꯥꯡꯉꯦ ꯇꯧꯔꯤ ꯀꯩꯅꯣ ꯑꯁꯤ ꯑꯅꯤꯁꯤꯔꯣ ꯃꯈꯥꯁꯤ ꯑꯥꯗꯅꯦ ꯂꯩꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤꯗꯣ ꯅꯥꯜꯂꯤ ꯑꯩ ꯔꯥꯎꯟ ꯎꯠꯆꯔꯒꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯁꯦꯁ ꯅꯣꯡꯁꯦ ꯃꯪꯉꯝꯗ꯭ꯔꯗꯤꯀꯣ ꯈꯪꯒꯗꯕꯅꯤ ꯁꯤ ꯅꯣꯡꯁꯦ ꯃꯪꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯑꯥꯗꯒꯤ ꯃꯄꯥꯟꯁꯤꯗ ꯑꯥꯗꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯃꯤꯁꯦ ꯆꯪꯉꯛꯄꯅ ꯑꯁꯣꯝꯗꯒꯤ ꯆꯪꯉꯅꯤ ꯃꯃꯥꯡꯗ ꯊꯣꯛꯄꯅ ꯃꯅꯤꯡꯗ ꯑꯗꯣ ꯃꯅꯤꯡꯗꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯃ ꯎꯠꯇꯣꯏꯁꯦ ꯑꯁꯤꯁꯦ ꯀꯦꯃꯦꯔꯥ ꯅꯝꯅꯩ ꯃꯌꯥꯝꯁꯦ ꯑꯁꯤ ꯑꯩꯈꯣꯏꯁꯤꯔꯣ ꯀꯩꯅꯣꯒꯤ ꯂꯣꯒꯥꯟ ꯄꯣꯜꯒꯤ ꯑꯃ ꯂꯩ ꯁꯤꯁꯦ ꯅꯩꯔꯦ ꯁꯤꯗꯤ ꯑꯁꯤꯗ ꯊꯣꯛꯇꯣꯏꯅꯦ ꯑꯁꯤꯗ ꯃꯣꯏꯁꯦ ꯑꯗꯨꯒ ꯑꯁꯤꯗ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯇꯣꯞꯄꯁꯨ ꯂꯩꯔꯤꯕꯀꯣ ꯁꯤ ꯈꯛꯇꯪ ꯂꯣꯏꯕ ꯅꯠꯇꯦ ꯃꯌꯥꯝ ꯂꯩꯇ꯭ꯔꯦ ꯃꯣꯁꯀꯣꯁꯤꯗꯤ ꯀ꯭ꯔꯨꯖ ꯑꯆꯧꯕ ꯊꯧꯕꯗꯣ ꯑꯁꯣꯝꯗ ꯂꯩꯔꯦ ꯑꯗꯣ ꯑꯁꯣꯝꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯁꯣꯝꯗ ꯀꯩꯀꯩ ꯂꯩꯒꯦꯗꯣ ꯑꯃꯨꯛ ꯌꯦꯡꯉꯛꯈꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯛꯀꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯩꯐꯝꯅꯦ ꯁꯥꯏꯀꯜ ꯊꯧꯕꯁꯤꯡ ꯃꯌꯥꯝ ꯂꯩ ꯐꯝꯅꯕ ꯃꯤ ꯃꯌꯥꯝ ꯐꯝꯅꯕꯗꯣ ꯁꯤꯗ ꯑꯗꯣ ꯅꯥꯀꯟ ꯚ꯭ꯌꯨꯅ ꯑꯁꯤ ꯑꯣꯏꯕ ꯑꯁꯤꯁꯨ ꯐꯖꯩ ꯑꯗꯣ ꯅꯨꯡꯁꯤꯠꯁꯦ ꯁꯤꯠꯂꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯅꯣꯡꯗꯤ ꯇꯥꯗ꯭ꯔꯤ ꯚꯥꯏ ꯑꯥꯗ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯩ ꯇꯧꯋꯦ ꯑꯥꯗ ꯏꯁꯩ ꯇꯧꯋꯦ ꯍꯥꯏꯕ ꯑꯁꯤ ꯌꯦꯡꯉꯨꯒꯦ ꯑꯥꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯁꯀꯣꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯊꯛ ꯑꯣꯏꯕ ꯖꯒꯥꯅꯦꯕ ꯁꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟ ꯑꯗꯨꯒ ꯃꯈꯥꯗ ꯏꯁꯤꯡ ꯆꯦꯜꯂꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯣꯔꯣꯛꯀ ꯑꯗꯒꯤ ꯃꯈꯥꯗ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖꯀꯁꯨ ꯃꯌꯥꯝ ꯊꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯃꯐꯝꯅꯦ ꯁꯤꯁꯦ ꯑꯁꯤꯁꯦ ꯃꯤ ꯃꯌꯥꯝꯅ ꯐꯖꯩꯅ ꯌꯦꯡꯅꯩꯑꯕ ꯑꯥꯗ ꯖꯍꯥꯖ ꯑꯅꯤ ꯑꯍꯨꯝ ꯊꯧꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯑꯁꯣꯝ ꯑꯩ ꯌꯦꯡꯉꯛꯀꯦ ꯑꯁꯤꯗ ꯒꯥꯔꯤ ꯆꯦꯜꯂꯦ ꯑꯁꯤꯗ ꯑꯗꯩ ꯁꯤꯗ ꯃꯦꯟ ꯔꯣꯗꯅꯦꯕ ꯑꯁꯤꯗ ꯖꯍꯥꯖ ꯑꯃ ꯂꯩꯁꯤ ꯇꯥꯒ꯭ꯔꯗꯤ ꯍꯤꯅ ꯑꯗ ꯑꯇꯤꯌꯥꯁꯦ ꯃꯨꯁꯤꯛ ꯃꯨꯕꯩ ꯇꯥꯏꯞ ꯇꯧꯔꯦ ꯑꯗꯨꯒ ꯃꯤꯁꯨ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯑꯦ ꯑꯁꯤꯒꯤ ꯃꯐꯝꯁꯤꯁꯨ ꯑꯗꯨꯝ ꯑꯁꯣꯝꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯁꯣꯝꯒꯤꯁꯦ ꯑꯃꯨꯛ ꯁꯤꯂꯦ ꯅꯥꯜꯂꯤ ꯃꯤꯁꯦ ꯑꯁꯤ ꯖꯒꯥꯁꯦ ꯈꯛꯇꯗ ꯃꯤ ꯊꯤ ꯌꯥꯝꯃꯦ ꯍꯥꯏꯕ ꯑꯗꯣ ꯉꯁꯥꯏ ꯃꯣꯁꯀꯣꯗꯨꯅꯗꯤ ꯀ꯭ꯔꯦꯝꯂꯤꯟꯅꯕꯨꯗꯤ ꯍꯦꯜꯂꯤ ꯀ꯭ꯔꯦꯝꯂꯤꯟꯒꯤ ꯃꯤ ꯈꯨꯌꯥꯝꯁꯦ ꯂꯩꯇ꯭ꯔꯤꯌꯦ ꯌꯥꯝꯃꯦ ꯍꯧꯖꯤꯛ ꯁꯝꯃꯔ ꯃꯇꯝꯗꯅ ꯍꯦꯟꯅ ꯀꯣꯏꯕ ꯂꯥꯛꯅꯕꯗꯣ ꯑꯗꯣ ꯋꯤꯟꯇꯔ ꯃꯇꯝꯗꯗꯤ ꯎꯟ ꯇꯥꯔ ꯃꯐꯝꯗꯤ ꯐꯖꯔꯦ ꯌꯥꯝꯅ ꯀꯣꯏꯕꯗꯤ ꯂꯥꯛꯇꯦꯕ ꯃꯣꯏ ꯋꯤꯟꯇꯔ ꯃꯇꯝꯗꯗꯤ ꯔꯣꯃꯥꯟꯁꯀꯤ ꯀꯥꯡꯕꯨꯒꯤ ꯃꯤ ꯈꯛꯇ ꯂꯥꯛꯏ ꯃꯇꯩ ꯃꯅꯥꯎ ꯂꯥꯛꯄꯗꯣ ꯑꯗꯣ ꯁꯝꯃꯔꯗꯗꯤ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯂꯥꯛꯄꯅꯤꯅꯀꯣ ꯃꯤꯁꯦ ꯌꯥꯝꯃꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯁꯤꯒꯤ ꯑꯥꯗꯩ ꯖꯍꯥꯖꯁꯦ ꯁꯤꯁꯦ ꯂꯨꯄꯥ ꯀꯌꯥ ꯂꯧꯒꯦꯗꯤ ꯈꯪꯗꯦ ꯄꯩꯁꯥ ꯀꯌꯥ ꯂꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣꯗꯤ ꯑꯩ ꯀꯩꯝ ꯈꯪꯖꯗꯦ ꯌꯥꯔꯗꯤ ꯑꯩ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯍꯪꯉꯛꯀꯦ ꯌꯥꯝ ꯇꯥꯡꯉꯗꯤ ꯇꯣꯡꯉꯔꯣꯏ ꯇꯥꯔꯦ ꯀꯌꯥꯝ ꯇꯥꯡꯒꯦ ꯌꯦꯡꯉꯨꯒꯦ ꯁꯝꯃꯔꯁꯤꯒ ꯑꯩ ꯃꯥꯒ ꯂꯥꯛꯄꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯃꯣꯏ
ꯑꯁꯤꯒꯤ ꯃꯐꯝꯁꯤꯁꯨ ꯐꯖꯩꯅꯦ ꯑꯁꯤ ꯅꯨꯡꯗꯥꯡꯗ ꯂꯥꯏꯠ ꯄꯪ ꯉꯥꯜꯂꯝꯅꯦꯕ ꯅꯥꯜꯂꯤꯅꯦ ꯑꯁꯤꯁꯨ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯣꯁꯀꯣꯒꯤ ꯀ꯭ꯔꯦꯝꯂꯤꯟꯒ ꯔꯦꯗ ꯁ꯭ꯀ꯭ꯋꯥꯔꯒ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯍꯤꯒ ꯕꯣꯠꯀ ꯊꯧꯅꯕ ꯖꯍꯥꯖ ꯃꯆꯥ ꯀ꯭ꯔꯨꯖꯀ ꯊꯧꯅꯕ ꯁꯨꯝꯕꯁꯦ ꯈꯔ ꯎꯠꯆꯔꯤꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩ ꯁꯣꯏꯗꯅ ꯇꯣꯡꯖꯔꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯇꯣꯡꯉꯔꯣꯏꯒꯦ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯒꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯥꯞꯅꯔꯁꯦ ꯌꯥꯏꯐꯔꯦ ꯕꯕꯥꯏ ꯗꯁ ꯕꯤꯗꯥꯅꯦ ꯁꯥꯏꯑꯦ